Masak khangdabasinggi ambusta ahum suba Assam Rifles ki JCO ama personnel ahum Sokle Indo-Myanmar border pillar 85 amadi 86 kilo naba Saibol amadi Maringtel Khul anigi marakta leiba ahum suba Assam Rifles ki post amada ngasi ayuk pung 3:30 rom tarakpada khulai matik sana paiba sakangdaba Singna ambush toksilakpada junior commission officer ama amasung personnel ahum punna marisok lehari Technopol district ke Myanmar ga tainabam famda thokiba ambush adu karamba kangbu na satharakibano haibadi chapsana khangmangamdre adumapu Manipur gi mapangkan kalaba lalharup amana oiramgadra launari Thawdoktuna soklaba JCO gi maming Sankar kawi aduga atay soklaba ahum aduna Pravin Singh A. Rakesh amasung Sanjib kawi makoy ahummak larmi ki helicopter na mafam adudagi lokatlaga laimakhongda laiba military hospital da puraktuna laikatnari hari pawasina makata na hai sakangdaba sing aduna bom yauna makhal makha kayagi afaba khusukulai sing sijinaduna maikei anidagi camp aduda landasilake khudakta AR gi personnel sing asu handuna nongmai kapki Nakal ani ki marakta minit 15 henna nongmay kapnaraba matungda sakangdaba sing na adu ambush mapamadu dagi handoke makoy asupa jungle da changsin kibana makata na personnel sing na khongguliba sungam kide hari panbayabadi chahi asida kulai paiba sing na security force da attack torakpasi handaki asina anirak subani ahanba thawdogaduna nambol sabal laikai mapadani Thawdokuda junior commission officer ama yauna ani sike aduga personnel mangana asok apanangke thawdok adu thokraba tungda case adu NIA na paikivaga loina tijin humjin ba haukrabani thawdok adu da chenaba kulai paiba mayam amasu mathang kulai ga konana fagalapagi paulaikrabani hari Kangsup Ziru da leiba IDP singe account ta thazilakli ba compensation ge sebam DC da handokragani Sedasida hauzik thokliba kanglup ki rang asina maram oiraga yummai tumna sakraba IDP singda PR lengak asina piriba compensation ge senpam asi IDP singbu sitabani mamangi lengak leiringai matamda maina tumna sakraba pakagi yum singda lupa lakh 10 pigani haina yanakiba sing adudagi hantaraga lupa lakh 3 da pinaba nauna order thokiba asi kangsup chiru gi IDP singa yaba ngamloi loina hairiba senpam adugi ahanba installment oina Lupa lising marfu manga IDP singe account da kapsilakliba asi ngasima BPO gi kuthang da DC da handokragani haina press club ta pangthokiba pawgi mifam amada kangsup zero IDP singi mahut chiraduna thinguzam debena phongdokre mahakna makhata na haikibada mamangi lengak leiringai matamda irang asina maram oiraga maina tumna sakraba paka simi paka amasung kasagi yum singi oina lupa lakh 10 lupa lakh 3 amasung lupa lakh 5 piba hana yanakibani yum mai chakiba se haibasi pumloi loirabani zero dagi haugadoribani loinamak mang takrabani IDP sing asi footpath plastic ama khullaga leibanate yum mai chakpa aduda lupa lakh crore kyagi malchang mang takrabani sarkarna lebliba compensation ge senpham aduna yaba nate lebliba compensation ge senpham aduna yaba nate adubu miyam gi yenglaga sarkarna lebliba compensation ge senpham aduda yakibani loina yanakiba adugi matungina hairiba senpham sing adu piba hauram labani loina senpham aduda yanaduna yum mai chakraba pakagi yum sing oina lupa lakh 10 gi compensation adu piduna sugnuda leiba irang asina mai chakraba yum ka saba haukrabani adubu hauzik leiriba PR lenga kasina mamangi sarkar matamda yanakiba kaya adu ora tainabada haukiba November 3 ta nauna order amathokuna kangsup siru da leiba IDP singi oina yumai sakraba singi compensation oina lupa lakh 3 piragani haribasi IDP singbu sitabani masi yabangamloi maram maduna account ta hariba senpham adugi ahanba installment oina lupa lising marfu manga kablakliba asi ngasima handokragani haiki Zeliangrong Phurup ki lam kaya Mapal gi Miyoi Singna makoy gine haina claim tawrakli Manipur gi maru oiba highway kya gi nakalda anoba khul kya linkhallakpa thengnabada nungba SLB constituency gi BJP gi MLA D gangmai na nungnang phungdokpaga loinana ipa ipu gi haktakta gi leijaraklaba Zeliangrong Phurup ki lam kaya bu Mapal gi Miyoi kya na makoy gine haina claim tawrakli haina phungdokre Tausam headquarters ta pangthokpa thoram amada sarugya khiba MLA na phungdokhibada
Manipurgi Tamei Kangpokpi amadi Dimasa Asawgi Highway gi nakan mafum kayada anauba khul kaya linkhalakliba asi matau karamna linkhalakliba no haiba khangde nauna khulta silakliba sing asina aikhoigi lam khopsinaba honari bra natragana makoigi ni hainaba honari bra haiba asi miyamda nungnangwa pokhali MLA na makataraduna haikibada hauzi aikoina thengnariba maruoiba singnaba asi Zeliangronggi Lamda mitop jangsilakpa amadi lam khopsiliba asi Zeliangrong miyam asi ingba tappa pamba oibana makoibu target torakpani MLA na mahaki Facebook account ta phongdokhi Zeliangrong Phurup na Manipurgi naga population da asauba mafam ama kalli hairaduna sakhangdaba kanglup kharana Zeliangronggi lam khopsinduna puwari gi oiba yumpham amata yaudana lam khopsilaba singna makoigi lam onthoknaba honari hairiba lam khopsinbagi thabak sing asi aikoigi minmang makta chathari haina su MLA na phongdorakli Zeliangrong Phurup na MLA di gangmai gi matung inna National Highway 37 gi Tamelong District fauduna Saliba amadi National Highway 2 gi Kangpokpi District fauduna saliba lambi gi nakalda lam khopsin ba kaya ubo fangli Zeliangrong gi mafam kaya da lam khopsiliba asida miyamna tuminna laisiliba asigi maramdi masida kanagumba amana wangang lubada Miyoi adugi oina khannaba laiktri adum oinamak lam khopsiliba asina kanglup natraga Phurup amagi oina khunai amagi oina amangbo helei maramaduna hauzik lairiba mirolna masigi mayokta ngasidi lepa matam oire adum oinamak Zeliangrong singna lepa ngamdabaga loinana ngasisu amata oina punsinduna ipa ipu singna thambiramba lam singak pangamdri masi ngamdrabadi khunai ama oina kanglup Phurup ama oina lairubagi kanaba adu karino haina su hangki asiguma mata masida Zeliangrong singna wakhan munak khanthaba mathautai maramdi tungda lakadaba puwarina aikhoibu kaidonungda ngakpiroi haina phongdokhi Sarina ki haksang laukre mahairoi singna highway da leptuna awawa phongdokre laibaktiba thawdoka ma da tha asigi kun manga da sangai festival duty chatluraga halakpa Kaksing Police ki personnel sing purakpa bus amana thomdun laikhidrabi Fancier High Secondary School ki class 11 science ki mahairoi yairipok singadagi Mina Bibi ki machanupi Sarina Singamayung ki asiba haksang yasinaba puraktuna aroiba mathau mangam pangthoknabagi demakta imung manungna laukre Sarina Singamayung ki haksangna moktagi halakpada Fancier School ki mahairoi singna National Highway 102 Rare Service Thobal gi mamangda pareng leptuna gaikhumnaba utkre amadi Sarina gi thawai na mapugi leikolda ingna singna layunaba aunijakre ex gracia maramsana tauragani treatment chathariba mahairoi adugi layengsel payment tauragani accident thokfamda mathau ningthina tawdaba traffic staff bus adubu thorakpa driver police yauna makoi manga suspend tauragani accident Thokliba mafam aduda traffic arrestment ki manpower hengat halagani amadi imung manunggi miyoi singda chana thaknaba pihanba marileinaba high authority da akanba che iduna process tauragani haiba wafam singda yanaba ama puraktuna asiba haksang adu imung manungna laukibani hairi Security Force na san protester kaya tamthina phubagi mayokta MCPCR na advisory issue tawkre state asida handak thokiba thawdo wathok kya laksinaba honabada chan protester kaya tamthina phu chaibagi thawong kaya chathaduna asok apan nanghan kiba kaya adugi mayokta ngarang Manipur Commission for Protection of Child Right MCPCR gi makerigi Security Force amasung Administrative Authority da akanba advisory issue tawkre hairi Commission gi makerigi makhatana haribana handak thokiba thawdo wathok sing maru oina pukhawda chathakiba protest manungda Security Force ki makerigi chahi nauriba angang kaya lathi charge tawguna asok apan nanghan kiba haksangi maru oiba mafam kaya da assault tawkiba amasung tear gas kapagi thawdokta mahiroi nupi macha kaya ama wanthaduna asok apan nangkibagi thawdok adu Manipur Commission for Protection of Child Right ki maikaidagi yamna hakchinna lawi commission ki chairperson Kaisam Pradeep Kumarna phongdokkibada asigumba ka henba thong sing asi international child right norms amasung child protection gi leiriba law sing adu violate tawbani maramaduna agency khudimangna Juvenile Justice Act 2015 amasung UN Convention on the Right of the Child
UNCRCꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡꯁꯤꯡꯗ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕ ꯊꯤꯡꯅꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯗꯅꯕ ꯑꯃꯗꯤ ꯑꯉꯥꯡ ꯑꯃꯁꯨꯡ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯗꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯆꯅꯕꯒꯤ ꯍꯛ ꯂꯩ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯄꯕ꯭ꯂꯤꯛ ꯒꯦꯗꯔꯤꯡ ꯆꯠꯊꯔꯤꯉꯩ ꯃꯇꯝꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯣꯏꯗꯕꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ-ꯁꯦꯟꯕꯤꯒꯗꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯑꯦꯟꯇꯤ-ꯁ꯭ꯇꯦꯠ ꯑꯦꯛꯇꯤꯚꯤꯁꯠ ꯑꯣꯏꯅ ꯂꯥꯟꯅ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯈꯤꯕ ꯁꯥꯡꯂꯕ ꯆꯍꯤ 2.5 ꯍꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ 8ꯇ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯑꯦꯟꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯀꯦꯌꯔ ꯀ꯭ꯂꯤꯅꯤꯛꯅ ꯆꯠꯊꯈꯤꯕ ꯁꯔꯚꯦ ꯑꯃꯗ ꯐꯪꯕ ꯐꯥꯏꯟꯗꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡꯒꯤ ꯆꯥꯗ 30ꯗꯒꯤꯅ 35 ꯐꯥꯎꯕꯗꯤ ꯍꯦꯟꯅ ꯑꯔꯨꯕ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯏꯁꯨꯁꯤꯡ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ, ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕ, ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄ ꯅꯠꯇ꯭ꯔꯒ ꯐꯤꯖꯤꯀꯦꯜ ꯐꯣꯔꯁꯁꯤꯡ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯖꯤꯟꯅꯗꯕ ꯑꯦꯗꯚꯥꯏꯁ ꯇꯧꯔꯤ꯫ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯥꯏꯜꯗ ꯁꯦꯟꯇꯔꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯒ ꯏꯟꯇꯔꯦꯛꯁꯟ ꯆꯠꯊꯕꯗ ꯃꯈꯣꯏꯕꯨ ꯌꯥꯔꯤꯕ ꯃꯈꯩ ꯑꯁꯣꯏ-ꯑꯉꯥꯝ ꯊꯣꯛꯍꯟꯗꯅꯕ ꯃꯥꯏꯀꯩꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯊꯕꯛ ꯆꯠꯊꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡꯅ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯌꯨꯝꯗ ꯍꯟꯕ ꯉꯝꯅꯕ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯑꯊꯨꯕꯗ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯥꯄꯤꯜ ꯇꯧꯔꯤ ꯍꯥꯏꯔꯤ꯫ ꯇꯥꯡꯈꯨꯜꯅ ꯄꯥꯁꯇꯔ, ꯃꯩꯇꯩꯅ ꯗꯣꯛꯇꯔ, ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯃꯤꯇꯣꯞꯅ ꯐꯝꯈꯤꯕꯅꯤ꯫ ꯇꯥꯡꯈꯨꯜ ꯂꯥꯏꯔꯤꯛ ꯍꯩꯕꯁꯤꯡꯅ ꯄꯥꯁꯇꯔ ꯑꯗꯨꯒ ꯃꯩꯇꯩꯅ ꯗꯣꯛꯇꯔ, ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯃꯤꯇꯣꯞꯅ ꯐꯝꯈꯤꯕꯅꯤ ꯍꯥꯏꯅ ꯏꯆꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯝ. ꯔꯥꯖꯦꯟꯗ꯭ꯔꯣꯅ ꯆꯥꯗꯣꯡ ꯈꯨꯜꯒꯤ 12ꯁꯨꯕ ꯒ꯭ꯂꯣꯔꯤ ꯗꯦ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯖꯤꯛ ꯇꯥꯡꯈꯨꯜ ꯂꯨꯆꯤꯡꯕ ꯈꯔꯅ ꯃꯩꯇꯩ ꯆꯩꯔꯒ ꯃꯈꯣꯏꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯌꯥꯎꯔꯤꯕ ꯑꯁꯤ ꯈꯟꯊꯕ ꯋꯥꯠꯄꯗꯒꯤꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯌꯥꯡꯃꯥꯁꯣ ꯁꯩꯖꯥ ꯑꯃꯁꯨꯡ ꯔꯤꯁꯥꯡꯀꯩꯁꯤꯡꯅ ꯃꯇꯝ ꯁꯥꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯝꯕꯇ ꯅꯠꯇꯅ ꯇꯥꯡꯈꯨꯜ IAS ꯑꯃꯁꯨꯡ MCS ꯑꯣꯐꯤꯁꯥꯔ ꯀꯌꯥꯅ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯄꯨꯈꯤ꯫ ꯑꯍꯜꯁꯤꯡ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯍꯥ ꯑꯌꯥꯝꯕꯅ ꯄꯥꯁꯇꯔ ꯑꯣꯏꯅꯕ ꯂꯝꯕꯤꯔꯣꯝꯗ ꯆꯠꯈꯤꯗꯨꯅ IAS ꯑꯃꯁꯨꯡ MCS ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯛꯇ꯭ꯔꯦ꯫ ꯃꯩꯇꯩꯁꯤꯡꯁꯨ ꯇꯥꯡꯈꯨꯜꯒ ꯆꯞ ꯃꯥꯟꯅꯅ IAS ꯑꯃꯁꯨꯡ MCS ꯑꯣꯐꯤꯁꯥꯔꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯤꯛꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯇ ꯃꯤꯇꯣꯞꯅ ꯄꯥꯏꯁꯤꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯀꯌꯥꯃꯨꯛ ꯃꯥꯡꯖꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯈꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯁꯥꯡ ꯀꯁꯥꯔꯅ ꯊꯧꯔꯝ ꯑꯁꯤ ꯆꯥꯗꯣꯡ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯎꯅꯔꯒ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯁꯥꯟꯅꯗ ꯆꯥꯡꯗꯝꯅꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯌꯥꯎꯕ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯑꯦꯟꯗ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ MD ꯗꯥꯛꯇꯔ KS ꯄꯥꯂꯤꯟꯅ ꯍꯥꯏꯈꯤꯕꯗ ꯆꯥꯗꯣꯡ ꯈꯨꯜ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯀꯤ ꯔꯤꯖꯣꯔꯠ ꯁꯦꯝꯂꯕ ꯂꯝ ꯀꯣꯏꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯐꯝ ꯃꯐꯝ ꯑꯃ ꯑꯣꯏꯕ ꯌꯥꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯀꯌꯥꯅ ꯊꯜꯂꯕ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤ ꯂꯝꯀꯣꯏꯕꯁꯤꯡꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯃꯁꯤꯅ ꯈꯨꯜ ꯑꯁꯤꯒꯤꯇ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯁꯦꯟꯃꯤꯠꯂꯣꯟꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯆꯥꯗꯣꯡ ꯈꯨꯜꯒꯤ ꯍꯦꯗꯃꯦꯟ ꯋꯨꯡꯅꯥꯋꯣꯛ ꯀꯁꯥꯔꯅꯁꯨ ꯃꯐꯝ ꯑꯗꯨ ꯇꯨꯔꯤꯁꯠ ꯁ꯭ꯄꯣꯠ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯋꯥꯐꯝ ꯀꯌꯥ ꯄꯜꯂꯗꯨꯅ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫